Kunganithoi shuba Assam Rifles na ngak shelliba Haraothel gi chingkhong lomda hanna leiramdaba Kuki'S anouba bunker kaya ama shajillaktuna lanban gi maong da shemgatlakpa TOMTV gi team amana thengnare. TOMTV gi team asina ground reality khangdoknaba Haraothel ga naknana leiba senjam chirang khulda chatuna yengsilubada Haraothel mathaktana Assam Rifles ki personnel sing leiba aduga Haraothel chingkhong dana masing yamlaba Kuki khutlai paiba singna makhoi gi bunker da santri tawduna leiba thengnarakhe. National Sports University India gi awang thangbada leiba iroi loiba building mapada gi horaga sansang mulai mission wang gi chingkhong paring da tariba khulsing asida punna Kuki gi bunker kunga manga gi mathakta lei bunker sing asida khulai matik chana paiba Kuki sing ahing nungthil naidana santri tawri University asiga hek thangnana leiriba Haraothel khul asida khunja sing leiba gi mamiti tade adumoinabak khulai paiba Kuki sing khul asida koi chatchatuna leibadi yamna mayek sengna ui Numidangi matamdadi chingthakta leiramba afaba makhalgi khulai paiba Kuki sing chingkhong lomda kumtharaktuna ayamba lei paugi source amagi matung inadi Haraothel mulai sansang mission bank paring asida yamdrabada Kuki khulai paiba chani gi mathakta leiramba yai hairi